Bangladesh, or officially the People Republic of Bangladesh asi Asia continent gi makharom da or south om da leiba country amani magi total land area asi 1,48,460 square kilometer aduga population na world meter elaboration of latest United Nations data gi matungina December 15, 2022 da 16 crore 87 lakh 3,776 or approximately 168 million ne Bangladesh asi country India amadi Myanmar ga border share tawi magi west amadi north lomda India gi state West Bengal ga border share tawi magi north ki saru khara Assam state ga border share tawi north amadi north east lomda Meghalaya ga border share tawi Bangladesh ki east or mamang lomda India gi state Tripura amadi Mizoram ga border share tawi aduga south east lomda Myanmar Burma haiba country asiga border share tawi aduga magi south or makha thangba saruk tana Bay of Bengal haiba India osing gi saruk oirba ising ibak asile country Bhutan amadi Nepal anisiga Bangladesh ka marakta yamna pikna India gi West Bengal gi Siliguri corridor na separate tawi aduga China amadi Bangladesh country ani gi marakta Bangladesh ki north or awanglomda Siliguri corridor amadi India gi state Sikkim lai country asigi national capital asi Dhaka ni amadi Dhaka asi country asigi khwaidagi chawba city ni Chittagong haiba asina Bangladesh ki second largest city ni country asigi official language na Bengali ni Bangladesh asi 2022 gi matung ina state or division ni pan thongna khaidoi haire Bangladesh ki religion asi 2022 gi matung ina makhoi ki total population gi 91.04% Islam ni 7.95% amen Hinduism ni 0.61% amen Buddhism ni 0.30% amen Christianity ni aduga 0.12% amen atopa religion sing chali Pakistan amadi Bangladesh asi South Asia gi Muslim jati ne majority oiba country amani British na India thadok lamlaba matung haibide 1947 15 August dagina 1971 fawba sahi kun gamari asi Pakistan amadi Bangladesh asi apunba country ama orami madudagi 1971 da the Bangladesh Liberation War tawudagi country anisi tongan taba country ama oikhi Hauzik oiriba Bangladesh asi 1971 gi mamangda East Pakistan oirami aduga hauzik lairiba Pakistan asina West Pakistan oirami The Bangladesh Liberation War si 26 March 1971 dagi 16 December 1971 fawba thama pansupna sathaki hauzik lairiba Pakistan amadi Bangladesh ani gi marakta lana si soknaki Indiana Bangladesh ki michang oikhi West Pakistan maithi ki amadi hauzik oirba Bangladesh amadi India gi joint forces da surrender tawki 16 December 1971 da East Pakistan oirba Bangladesh asi ningkha tamba or independence fangduna the People Republic of Bangladesh oikhi Bangladesh ki currency asi Bangladesh Taka BDT ni driving sign na left ni aduga calling code na +880 ni Mathai thaina sahi 1700 ki mamangda Bangladesh asi makal makha kya gi dharma khatnaba leaders mayam amana khudam oina harabada Muslim leaders Hindu leaders or kings amadi Buddhist dynasty ki kings or ningthau kaya amana mathang panduna lai hariba sing asi British laktuna Nawab Sirus ud Dwala hariba ningthau asi 1757 da maithiba piduna loisin ki amadi British na colonize tawduna sanglaba 190 years asi palamki sason tawramki aduga 1947 da thaduklamki British na Bangladesh sason tawrambasi 1757 dagi 1947 fawbuni masi 190 years ni Bangladesh country gi natives or yellow missing asi rural da ayamana lay hairi country asigi population gi 61.8% amadi rural or khungang da lay aduga 38.2% amana urban or sahar gi lam da lay hairi khungang da lay ba mioi singna low singmu gi thabak asi tawduna senta lamben or hingnabi gi lambi oi country asigi population gi mioi 50 million amadi BPL or below poverty line di hingi high ribasi chawragna country asigi population gi 30% ni country asida lair ba yamna lebigi achoba maru oiba maram asi overpopulation mi yamanba political instability amadi corruption senja thumsa toba asine ni hairi Bangladesh ki makal makha kya amagi industry lai masida gehu cha cheng sansa amadi cotton textile or cotton phirol sabagi lalonitik suyawi
Country asidagi mapalomda thadokpa product-sing khara palabada jute, frozen fish, firol amadi seafood ni. Corruption senja thumja tawba asi country asida leptana chathariba yamna achauba problem ama oiri. 2020 da Transparency International gi matung ina Corruption Perception Index da 180 countries ki manungda Bangladesh asi 26 rank da lay hairi. Public sector asu government sector jo chamanana corruption tawi hairi. Bangladesh ki national dish asi hilsa fish curry ni hairi. Aduga national fruit na jackfruit ni. Bangladesh ki national animal asi Royal Bengal tiger ni. Adubu hauzik hairiba animal asi masing hantharaba mutkigadawriba endangered species ama oire hairi. Country asida fangba yamna common oiba animal asi Indian origin oiba Brahman cattle hairiba sanasi ni. Country asigi capital oiriba Dhaka asi city of mosques haina su kawi. Maramdi hairiba mafam asida yamlaba fajaraba mosques Muslim gi lainingfam mayam ama lay. Maming khara palabada Chowk Mosque, Sat Masjid amadi Baitul Mukarram National Mosque ni. Bangladesh da International Airport ahum lay madudi Hazrat Shahjalal International Airport Dhaka, Shah Amanat International Airport Chattogram amadi Osmani International Airport Sailet ni. Country sigi history da laibak thiba natural disaster kaya ama thokre masigi marakta ama ningsinglabada 1970 gi Bola cyclone panba yai. Matam aduda hariba cyclone asina mioi masing 3 lakh dagina 5 lakh faubagi manungda hatkre or thawai loki haidi. Bangladesh ki kwaidigi wangba chingasi Saka Hapong hariba chingasini singasi Bangladesh amadi Myanmar country anigi border da lay haidi. Bangladesh ki national game asi kabaddi ni. Adubu Bangladesh cricket national team asi globally miyamna khangnarba team ama oiri. Country asida international river 57 cheli. International river asi Brahmaputra river hapse lagadi 58 ni. Maruiba river khar maming palabada Brahmaputra, Jamuna, Ganges, Padma, Surma, Meghna amadi river of Chittagong hill track ni. Country asigi maruiba dharmiga festival harau kumai anikhak lay madudi Idul Adha amadi Idul Fitr ni. Bangladesh macha Nobel Peace Prize fangkiba anigi maming palabada Muhammad Yunus 2006 Nobel Peace Prize mokogi country social amadi economic ki fiba makhada lairambadagi thak wangkhalak hanbagidamak fangkibani. Rabindranath Tagore asi Bangladesh machani literature da Nobel Peace Prize fangki. First non-European literature da Nobel Peace Prize fangbasi mane. Cox's Bazar Beach hariba beach asi Bangladesh country da leiba world gi oina yamna sangba beach samudra mapal singi marakta amani. Hariba mafam asi country asigi asoba tourist destination oi. Sundarban forest asi world gi khwaidi chawa mangrove forest ni. Hariba chawa forest asi UNESCO World Heritage Site ni haina 1987 da lauthokki. Forest asi Royal Bengal tiger gi yum ni hairi. Umang asigi 62% Bangladesh ki oi aduga 38% amana India gi oi. World gi khwaidigi chawa river delta asi Sundarbans ni. High river delta asi Padma, Brahmaputra amadi Meghna Turel na makhugi laksilafam da Indian Ocean da taramdai da Bay of Bengal ke saruk khara da punsin duna semlamba delta ni. Sundarban delta asi the Ganges Brahmaputra delta or Ganges delta or Bengal delta haina su kawi. Ngasai mamangda pankhiba Sundarban mangrove forest adu hairiba achoba delta asigi saruk or area amani. River delta habidi turel loselafamda ising achoba ipakta taramdaida achoba turel adu macha macha kaya ama khaidoktuna ipakta taki amadi maikai ohum question ba triangle shape oiba mafam ama semlamki masibu river delta kawi. Amaromda river delta habidi turel loselafamda ipakta taramdaida sentherakpa leibak singna semba maikai ohum question ba mafam aibani. Yingbiribi channel singna ngasigi video sibu kamdobagi habdu comment tobiramu, video sibu like tobiramu amadi channel asibu support tobiramu, nuksibiduna subscribe toksanbiramu.